Hidak Kannraba Pambising Hanu-Khulam haiba hiram asida CSIR North East Institute of Science and Technology Lampenpat ki Dr. Huijom Bir Kumar ibirakpa paudam ama taminasi. Aikhoigi lamdam Manipur da yamna marang kaina de phangdaba adubu hidak ona sinaba pambising manungda Hanu-Khulam haiba pambi sisu amani. Manipur da Hanu-Khulam pambi makhal ani phangi. Ahanbada mangra masugi lei satpa asini masigi botanical go mamingda Barleria cristata aduga topa mayamna Hanu-Khulam haina kaunare pambi asina angau masugi lei sing sali loinana Barleria cristata dagi sawba heli. Hanu-Khulam pambi si English da grape Barleria scientific natraga botanical go mamingda Barleria albostillata haina kawi amasung acanthus sagai manung sali sagai isida sanba topa moruba pambi kharadi nongmangkha bhubati pum pambi asina singbani. Hanu-Khulam pambi ki genera gi oiba maming Barleria haibasi Dominic Lamboiba amasung French ki apaw mana masing thijinkiba pumja lising amaga chatruk ahum dagi lising amaga chatruk humdraum doi phawba hingkiba Zekis Barleria gi maming lawduna thonkibani aduga species ki maming albostillata haibasina Latin gi wahai dagi arthana thawan misang manba angauba sam natraga matu sing asidigi thonkibani. Maramdi Hanu-Khulam pambi ayambasing maru oina mana sing adu angauba masugi matu sing zom launa pali adubu yamna kumna thijinbadagi khangmangamkibadi matu sing adu stilate haibadi thawan misang mande haibasini. Barleria genera gi makhada malem gi apunba oina species ani yangkhairom leibagi paudom sing lei. Hariba species ani yangkhai sigi manungda yamdrabadi species humphuromdi kha thangba Africa gi lamsingda hawi. Hariba species asigi manungda Barleria greenai asina khwaidagi tangi. Barleria gi manungda leiba species sing asi hangama pan higok angauba masung asangba masugi leising sali. Hanu-Khulam hariba pambi si phut 12 phabu wangba apako u pambi amani. Pambi sigi masapuna mag angauba masugi matu sing zom panduna khutna paibada mon lawi. Hariba matu sing si anauba manadana amuka hena somi. Hanu-Khulam hariba pambi si kha thangba Africa gi lamdam sing amasung Zimbabwe dagi horakhiba oigini habigi paudam sing lei. Pambi se ekhoigi lamdam Manipur dagi horakhibara natraga matam kayagi mamangda Manipur da pusilakhibara haibagi saptaba paudam phangba ngamde. Hariba pambi se ekhoigi lamdam Manipur da yamna marang kaina haubasu ude. Hanu-Khulam hariba pambi si khara sarap tawba subtropical amasung khara hena saba tropical gi lamdam singda yamna susina hauba ngammi. Pambi si evergreen haibadi matam punamakta mana panduna hawi adubu aying mafam singda haurabadi deciduous haibadi mana adu kengalli. Hanu-Khulam pambi gi leising adu ngorok ngawi amasung sabun oina lei kayamarum mana mari ni yomsinduna yamna kungna September October gi matamda sal lei satpa matamda pambi si yengmada puning huningai oibigi masak oi. Hanu-Khulam pambi si sahi mari gi matungda mapung phana sawba ngammi. Pambi si tilkang gi mateng haktin halli lei satpa matamda kurang makhal kayamarum pambi si ta tongbudu yengmada yamna puning huningai oibana maram oiduna pambi si miyamna yamna pamna yumgi akoiba amadi haikol leikol singda thanai. Paudam singi matungina Hanu-Khulam pambi gi masada yawba maruba masal sing adudi total iridoid, total phenolics, flavonoids, gelotannins amasung antioxidants sing sangwang na yawba asini. Hariba sing asi ugi makuda yawjarabasu pambi gi manadana sang hena yawba gi paudam sing lei. Aikhoigi lamdam Manipur dadi kanaguma miyoi ama maruina angang sina yamna toni ising khoranglaba haibadi ising kaurabadi Hanu-Khulam pambi gi manado ising da phutlaga lawba mahi adu pithaktuna layengnai. Kari maramdagi pambi asibu Manipuri singda Hanu-Khulam kaunabage haibigi maramdi pambi asigi mana sing adu hek yengbada hanuba hanubigi pitak tawba unsa adu manba aduga ising khorangba pughanma ngammi haibadagini. Hiram asida Hanu-Khulam pambi gi mapung pharaba mana 9 lom lawraga ising liter amada tapna maida phutlaga ising adu tangkhai phaba mayeng tahalaga fajana sumtholaga lawba mahi aduda sitamisi masel ama tumhalaga sema mahi du nongmada anirak ayuk amasung nawaramgi matamda glass amamgi sangda pithakpigani. Amu amasung mahaki kangbona kumja 1980 pikhiba paudam amagi matungina Hanu-Khulam pambi da makhal kayamarumgi bacteria haibadi hingkup sing asi ngakthokpa amasung hatpa ngambagi magun sing yawi haibasi miyoibagi tongsa kaiba amadi sagatuna saina phawbada hidak wana sinaba yabagi magun sing Hanu-Khulam pambi da yawi haina bigyana thijinbadagi su khangma ngamkhre. Miyoibagi tongsa kaiba amadi sagatuna saina phawbada hidak wana sinaba yabagi magun sing Hanu-Khulam pambi da yawi haina bigyana thijinbadagi su khangma ngamkhre. Loinana ugi maku aduna manadagi hena magun sing yawi haibasu puthokre.
ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯄꯥꯎꯗꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ